ꯊꯥꯖꯕ ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯍꯩ ꯃꯥꯅ ꯑꯑꯣꯟꯕ ꯅꯥꯏꯕ ꯇꯥꯏꯕꯪꯁꯤꯗ ꯃꯤꯑꯣꯏꯕ ꯀꯧꯕ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯍꯟꯕ ꯉꯝꯒꯅꯤ? ꯆꯤꯔꯣꯜ ꯍꯩꯕ ꯃꯆꯠꯅꯤ, ꯇꯥꯠꯀꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕꯅꯤ꯫ ꯂꯧꯅꯝ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯕꯤ ꯃꯥꯕꯨꯗꯤ ꯇꯥꯏꯕꯪ ꯂꯣꯟꯗꯤꯟꯗꯕꯤ ꯍꯧꯅ ꯈꯪꯗꯕꯤꯅꯤ ꯍꯥꯏꯔꯁꯤꯔꯥ? ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩ ꯑꯁꯤꯕꯨ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯍꯜꯂꯤꯕ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯇꯁꯦꯡꯅ ꯆꯃꯝꯅꯕ ꯐꯥꯎꯍꯜꯂꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯉꯛ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯁꯤꯔꯥ? ꯅꯠꯇ꯭ꯔꯒꯅ ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯒꯤꯔꯥ? ꯑꯍꯣꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯃꯥꯅ ꯑꯍꯥꯡꯕꯁꯤꯕꯨ ꯃꯦꯟꯁꯤꯟꯕꯤꯔꯤꯕꯁꯦ? ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯂꯤꯡꯖꯦꯜ ꯁꯛꯂꯣꯟ ꯍꯣꯡꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯒ ꯃꯥꯒꯒꯤ ꯃꯔꯤ ꯅꯥꯈꯩ ꯁꯦꯡꯅꯔꯕ ꯃꯇꯨꯡ ꯋꯥꯉꯝꯒ ꯃꯈꯣꯏ ꯑꯅꯤꯒꯒꯤ ꯃꯔꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯇꯥꯏ꯫ ꯂꯤꯡꯖꯦꯜ ꯋꯥꯉꯝ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ? ꯍꯩꯃꯥ ꯗꯥ ꯋꯥꯉꯝ, ꯗꯥꯗꯥꯎ, ꯁꯣꯝꯗꯅꯦ꯫ ꯋꯥꯉꯝ ꯂꯤꯡꯖꯦꯜꯅ ꯀꯧꯕꯗ ꯇꯥꯔꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯒ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯦꯡꯉꯣ, ꯑꯩꯅ ꯉꯥꯏꯔꯤꯁꯦ꯫ ꯉꯥꯏꯍꯥꯛꯇꯪꯅꯦ ꯍꯥꯏꯔꯝꯃꯒ ꯄꯨꯡ ꯑꯃ ꯐꯥꯒꯦ ꯇꯧꯏꯅꯦ꯫ ꯃꯤꯕꯨꯁꯨ ꯀꯨꯏꯅ ꯉꯥꯏꯍꯟꯕ ꯍꯧꯅꯕ꯭ꯔꯣ? ꯅꯣꯡ ꯌꯥꯝ ꯀꯜꯂꯦ, ꯑꯗꯨꯏꯅꯦ꯫ ꯇꯥꯅꯤꯡꯗꯦ ꯑꯝꯇ, ꯏꯊꯟꯇ ꯀꯃꯥꯏꯅ ꯂꯩꯔꯝꯅꯤ ꯈꯜꯂꯣ꯫ ꯌꯥꯗꯕꯩꯅꯦ ꯍꯥꯏꯕ, ꯁꯥꯎꯔꯅꯨꯁꯦ꯫ ꯑꯩꯗꯤ ꯁꯥꯎꯈꯤꯗꯣꯏꯅꯦ꯫ ꯋꯥꯉꯝ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯅꯣꯛꯂꯗꯨꯅ ꯀꯃꯥꯏ ꯊꯦꯝꯁꯤꯒꯦ ꯑꯩꯕꯣ? ꯊꯦꯝꯃꯣ ꯍꯥꯏꯗꯤꯌꯦ꯫ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯂꯤꯡꯖꯦꯜ ꯄꯩꯊꯣꯛꯑꯒ ꯂꯩ꯫ ꯋꯥꯉꯝ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯔꯦꯟꯀꯣꯠꯇ ꯂꯧꯊꯣꯛꯇꯨꯅ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯂꯤꯠꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯁꯦ, ꯆꯠꯂꯁꯦ꯫ ꯔꯦꯟꯀꯣꯠ ꯀꯥꯎꯔꯝꯗꯅ ꯑꯃꯨꯛ ꯍꯜꯂꯒ ꯂꯧꯔꯨꯕꯩꯅꯦ꯫ ꯂꯤꯡꯖꯦꯜ ꯋꯥꯉꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯁꯝꯗꯣ ꯏꯆꯣꯠ ꯆꯣꯠꯂꯦ, ꯐꯨꯔꯤꯠꯇꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯆꯣꯠꯂꯦ꯫ ꯋꯥꯉꯝ ꯃꯃꯤꯠꯇꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯣꯛꯂꯗꯨꯅ ꯔꯦꯟꯀꯣꯠꯇꯣ ꯂꯤꯠꯁꯤꯜꯂꯣ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯤ ꯂꯤꯠꯂꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯆꯠꯂꯁꯦ꯫ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ L&F ꯀꯦꯐꯦ ꯌꯧꯔꯦ꯫ ꯑꯣꯃꯦꯛꯁꯀ ꯃꯣꯅꯥꯒꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ? ꯀꯣꯐꯤ 2ꯔꯛ ꯁꯨꯔꯕꯅꯦ ꯊꯛꯏꯁꯦ꯫ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯣ? ꯅꯈꯣꯏ ꯂꯥꯛꯑꯒ ꯄꯨꯟꯅ ꯇꯧꯔꯁꯦꯅ ꯉꯥꯏꯔꯤꯅꯦ꯫ ꯑꯗꯣ ꯂꯤꯡꯖꯦꯜ, ꯍꯦꯄꯤ ꯕꯔꯊꯗꯦ꯫ ꯊꯦꯡꯛ ꯌꯨ ꯗꯥ ꯑꯣꯃꯦꯛꯁ꯫ ꯀꯩ ꯆꯥꯅꯤꯡꯕ ꯑꯣꯔꯗꯔ ꯇꯧꯔꯣ꯫ ꯁꯦ, ꯃꯦꯅꯨꯁꯨ ꯁꯤꯗ ꯂꯩꯔꯦ꯫ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯪꯒꯤꯗꯣ? ꯌꯥꯔꯦ, ꯑꯗꯨ ꯌꯥꯅꯕ ꯉꯥꯏꯅꯕꯗꯅꯦ ꯊꯦꯡꯉꯤꯁꯦ꯫ ꯐꯔꯦꯅꯦ, ꯅꯪꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯍꯟꯗꯛ ꯐꯥꯏꯅꯦꯜꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯌꯥꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯅꯕꯁꯨ ꯌꯧꯔꯛꯏ, ꯀꯦꯛꯁꯨ ꯌꯧꯔꯛꯏ꯫ ꯋꯥꯉꯝ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯅꯣꯛꯂꯗꯨꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯂꯤꯡꯖꯦꯜ꯫ ꯂꯤꯡꯖꯦꯜ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯈ꯭ꯔꯦ꯫ ꯅꯣꯛꯁꯨ ꯅꯣꯛꯇꯦ, ꯈꯨꯝꯁꯨ ꯈꯨꯝꯗꯦ꯫ ꯀꯦꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯣꯅꯥꯁꯨ ꯉꯛꯆꯥꯅꯩ꯫ ꯃꯥꯁꯨ ꯂꯤꯡꯖꯦꯜꯗ ꯐꯠꯂꯞꯅ ꯌꯦꯡꯂꯛꯏ꯫ ꯋꯥꯔꯗꯤꯡꯗ ꯑꯁꯨꯝꯅ ꯊꯥꯔꯤ: ꯍꯦꯄꯤ ꯕꯔꯊꯗꯦ ꯀꯦꯊꯣꯏꯕꯤ꯫ ꯀꯩꯗꯧꯔꯒꯦ, ꯄꯥꯝꯗ꯭ꯔꯕꯣ? ꯃꯤꯡꯁꯦ? ꯑꯣꯃꯦꯛꯁꯅ ꯇꯥꯟꯖꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯗ ꯋꯥꯉꯝꯅ ꯈꯟꯕꯅꯦ꯫ ꯑꯩꯅꯒ ꯑꯗꯨꯏ ꯃꯤꯡꯗꯣ ꯄꯜꯂꯨ ꯂꯥꯛꯑꯣ ꯌꯥꯕꯖꯥ ꯅꯠꯇꯦ꯫ ꯅꯦꯠꯀꯦ ꯍꯥꯏꯔꯤꯕꯅꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯔꯧ ꯂꯩꯅ ꯊꯣꯟꯖꯕ ꯃꯤꯡꯅꯤꯗ꯫ ꯂꯤꯡꯖꯦꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯋꯥꯉꯝꯗ ꯌꯦꯡꯂꯛꯏ꯫ ꯋꯥꯉꯝꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯨꯛꯊꯔꯞ ꯇꯧꯅ ꯄꯤꯁꯨꯝꯒꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯡꯖꯦꯜꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯆꯤꯟꯕꯥꯟꯗꯨ ꯆꯤꯛꯁꯤꯜꯂꯞ ꯇꯧꯅ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯥꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯃꯤꯡꯁꯦ ꯀꯃꯥꯏ ꯈꯜꯂꯤꯅꯣ ꯗꯥ ꯋꯥꯉꯝ? ꯋꯥꯉꯝ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯗꯣ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅ ꯐꯠ ꯊꯠꯈꯤ꯫ ꯀꯦꯟꯗꯜꯁꯤꯁꯨ ꯀꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯜꯂꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯑꯣꯃꯦꯛꯁꯀ ꯋꯥꯉꯝꯒ ꯃꯈꯣꯏꯗ ꯄꯨꯜꯂꯤ꯫ ꯅꯣꯏ ꯑꯅꯤꯒꯤꯁꯤꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯤꯅꯦ꯫ ꯀꯣꯏꯅꯩꯔꯣ ꯀꯣꯏꯅꯗ꯭ꯔꯤꯔꯣ? ꯀꯔꯝꯕ ꯃꯥꯟꯒꯦ? ꯌꯥꯝ ꯁꯤꯡꯕ ꯃꯥꯟꯕ ꯄꯥꯎꯈꯨꯝꯒ ꯄꯤꯔꯛꯀꯅꯨꯗ, ꯄꯛꯇꯦ, ꯌꯥꯝ ꯋꯥꯏ꯫ ꯃꯤꯠꯀ ꯌꯥꯝ ꯅꯥꯏꯀꯣ꯫ ꯀꯣꯏꯒꯦꯒ ꯀꯣꯏꯔꯣ, ꯀꯣꯏꯔꯣꯏ ꯍꯥꯏꯔꯒꯅ ꯁꯤꯠ ꯀꯟꯁꯤꯟꯒꯅꯨ꯫ ꯃꯤ ꯑꯉꯥꯡꯗꯨꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯗꯤ ꯇꯧꯅꯨ ꯍꯥꯏꯔꯤꯕ꯫ ꯅꯪ ꯈꯔ ꯁꯤꯟꯕꯤꯒꯦꯔꯣ? ꯅꯁꯥꯅꯕꯨ ꯌꯥꯔꯕꯣ? ꯔꯥꯁꯤꯁꯦ ꯀꯥꯏ ꯇꯥꯍꯧꯔꯒꯦ? ꯏꯃꯥ ꯄꯨꯛꯅꯨꯡꯗ ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯥꯏꯔꯗꯣꯏꯅꯤ꯫ ꯃꯑꯣꯡ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤꯕꯅꯦ꯫ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯩ ꯊꯥꯖꯕꯗꯤ ꯂꯩꯔꯦꯗ꯫ ꯀꯨꯏꯔꯦꯅ ꯃꯤꯗꯤ ꯏꯪꯒꯤꯠ ꯄꯤꯔꯛꯄ, ꯅꯪ ꯀꯩ ꯉꯥꯏꯔꯤꯒꯦ?
Signal khakdana yadaba matang yawbane. Blind corner taramadi hengat pabera karoidro. Imai pema, praman panthai ga sina maru alama haikreda ko. Chao. Ka daure. Phari kaino. Ado itaw, ngasai lingjel gi mutto off oiba dawna dawe. Kamai daw jano duna. Ai su khalamini. Horen hangage. Somda lingjel safada da tumina fammi. Kari cinta no mana tawriba. Haukraba thakdo kaya do ngasidi mitmangda amamamta oina uri. Kek macha amadi kaksi ko. As talida. Dan gano se. Wording da happy birthday ke thoy na tha doine. Kek se yaudradi yamak yadraba badahin thoy. Yade. Pikpa chawbana amane. Nangi special oiba numit sidadi celebrate tawgadabane. Kek to aina purakdoine ko. Is ayudum lejage yani jo. Lamse am helida. Hudradi yaroi dawri. Lingjel makhol kitang thokna nokjerai aduga adu oitadi phone batare dana phuni ko aidi hayorisini yeng tare dana adu da hen thoi ai thabalo selogi thamage ko hoi loiraga hara uko asumda sum haukibana lingjel gi birthday numit su yaurakli hen thoi ba white polo shirt ama litli aduga light gray khonga ama setli Slipper dumaga yam chamna masana na ui. Memcha mangol dagi machano pabu kaurei. Ibungo, hoi ibungo, tabro. Kaidaraga ima. Mapanam da thoro warim da sasi. Kaino ima, kai warino. Kai jatoy ba? Yam da thore ina kai kanari ge nangbo. Asi jatli bani adu tawri bani na koi chatchatana leire. Yum gi oiba wa mata sega mai ga tana da bo matam sibu karam kandano. Henmaliko. Kay wano haro ima. Kaday chatoy no. Tabam da chalo kay tawbane. Nangi tabag do chatabaya bo oiradi to chalurano. Hospital da ngayak yawrusi. Nandom jay be chawbi do accident hokta na hausik pukhali. Kaday da kamay na madi. Moy lerak machin gi do da gari sit bazani. Adamasu dukan da gilay thorak paga mapachana na hek thom bazani. Lambi ga nale punda to minare da na ani do. Kayam thina su ehage. Makok te yesi le hai. Makhu du su leng ba ya de hai bani. Nangi thabak ta tok pa ya doiro. Ai phi hong aga loire. Kana kana chale hage hospital do. Nakhoi ka ga ma ga dang oira male. Achau ba du su Guwahati da chatki bani. Adagi yai ma du di parikha tawri. Atom ba du na di kari khangdoino. Mirol ga leita bane. Ngayak yorundra di aibu wa khangda ba darani ne. Hentoy ba ngay kanjanay. As kari haino, yaduro yaro diro. Yaro haradi ay sukari no do muksinagadwini. Hang nakige. Si haraga magi ka da changak tuna lingjel da call tawri. Ketoy. Tayo da, nang labo. Wam tayo gitaw ne. Kay wano. Som da tabang malaksele. Idom sa do accident hok da na hospital da pukat lahaba. Adugi aido ngayak yawruke tawbani. Phibam yam lubra. Khangdri, makok ta yesi ledi hai. Hoi, chathoro. Ayaradi padai dorake. Asok puta kana menta ko. Hospital yawraga marol da harake ko. Phone tham kraba matung henthoi ba mamaga loina na hospital mai kai pangkre. Lingjel ma phisu hong ba loisila abani. Chatmina da we henthoi ba na thaba atopa chathok kraba da. Kadra tumina phamba natana karibu dawruni. Sausu sauningi, sagaluba asamayam do mikupta da kaiki. Amuk su kantharai, anabagini saufam thokte haiduna. Masado fana fatazana ba hotnarabaso, mutu di off oikre. Monagi call su hanjin laki, adubu ma receipt tawge haibe wakhal laikide. Numidang waram pung taruk muktarak pagi duwaidani, monana lak dana kawadu tabada lingjel mikap thorai. Is phone ka pai da khai tum lai ramine. Pung kya tarage. Taruk ta silai. Kana la ino. Idom na lak tradi kana mo horago haino. As kai daw rahay bano isaw siba. Nung shida ba phone pai ba hai tabra hai bane. Tum bai ni. Kiraga phi han ba selaga tum na bro. Lingjel khongde tumina lai. Mona na makha tarai.
ꯐꯣꯟꯗꯣ ꯄꯥꯏꯔꯛꯑꯒ ꯃꯔꯣꯜꯗꯣ ꯍꯥꯏꯔꯛꯑꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯁꯣꯅꯣ ꯆꯨꯕꯁꯦ ꯀꯔꯝ ꯀꯥꯟ ꯍꯟꯗꯣꯏꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯗꯥꯏꯟꯊꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯅꯪ ꯐꯣꯟ ꯁꯨꯛꯄꯥꯏ ꯄꯥꯏꯗꯕꯗꯨꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯅꯦ. ꯊꯥꯗꯣꯛꯄ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯦ. ꯑꯗꯨ ꯑꯩ ꯂꯥꯛꯏꯁꯤꯅꯦ. ꯀꯩꯅꯣ ꯅꯪ ꯄꯨꯔꯛꯏꯁꯤꯕꯣ? ꯀꯦꯛꯅꯦ. ꯑꯃꯅ ꯗꯥꯏꯟꯊꯣꯏꯕꯅ ꯑꯣꯔꯗꯔ ꯇꯧꯔꯝꯕꯅꯦ. ꯑꯃꯅ ꯑꯩꯅ ꯂꯩꯔꯛꯄ. ꯃꯥꯒꯤꯁꯦ ꯀꯩꯗꯧ ꯄꯨꯔꯛꯏꯅꯣ? ꯃꯤ ꯃꯁꯥꯅ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯔꯒꯕꯨ ꯍꯨꯟꯗꯣꯛꯑꯝꯕ ꯌꯥꯕ꯭ꯔꯣ? ꯂꯤꯡꯖꯦꯜ ꯉꯁꯥꯏ ꯍꯦꯟꯊꯣꯏꯕꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯃꯔꯣꯜ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯕꯗꯨꯗ ꯐꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯃꯤꯁ ꯀꯣꯜꯁꯨ ꯃꯦꯁꯦꯖꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯏꯁꯀ꯭ꯔꯤꯟꯗꯣ ꯎꯞꯁꯤꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯂꯛꯇꯨꯅ ꯃꯣꯅꯥꯅ ꯄꯨꯔꯛꯏꯕ ꯀꯦꯛꯈꯩꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ. ꯋꯥꯔꯗꯤꯡꯗ ꯑꯁꯨꯝꯅ ꯊꯥꯔꯤ: ꯍꯦꯄꯤ ꯕꯔꯊꯗꯦ ꯀꯦꯊꯣꯏ. ꯑꯃꯅ ꯍꯦꯄꯤ ꯂꯦꯟꯗꯤꯡ ꯗꯦ ꯁꯣꯅꯣꯕꯤ. ꯗꯥꯏꯟꯊꯣꯏꯅ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯀꯦꯛꯁꯤ ꯈꯛ ꯄꯥꯏꯈ꯭ꯔꯣ ꯍꯥꯏꯔꯛꯄ꯭ꯔꯣ? ꯃꯥ ꯍꯥꯏꯗꯣꯔꯛꯄ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯌꯦ. ꯑꯅꯥꯕꯗꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯗꯕ ꯃꯥꯜꯂꯦ. ꯑꯗꯣ ꯃꯤ ꯂꯩꯇꯦ ꯍꯥꯏꯌꯦ. ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯔꯣꯏꯌꯦ. ꯂꯤꯡꯖꯦꯜ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯍꯦꯟꯊꯣꯏꯕꯒꯤ ꯀꯦꯛꯇꯣ ꯇꯞ ꯄꯥꯏꯔꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗꯨꯗ ꯊꯥꯗꯠꯈꯤ. ꯀꯩꯅꯣ ꯁꯣꯅꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯀꯩꯅꯣꯝꯅꯦ ꯁꯤ ꯅꯨꯄꯤꯁꯦ. ꯂꯤꯡꯖꯦꯜ ꯈꯨꯝꯗꯦ. ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯊꯔꯗꯨꯅ ꯁꯅꯥꯗꯨ ꯂꯧꯊꯣꯛꯄ ꯍꯧꯏ. ꯃꯤꯍꯨꯜꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯃꯤ. ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯤꯡꯖꯦꯜ? ꯑꯗꯥꯏꯅ ꯇꯧꯔꯒ ꯁꯥꯎꯕ ꯐꯒꯗ꯭ꯔꯣ? ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯕꯗꯧꯅ ꯇꯧꯏ. ꯃꯤꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯒ ꯗꯁꯕꯤꯟꯗ ꯇꯥꯍꯟꯕꯩ ꯋꯥꯅꯤ. ꯑꯁꯤ ꯀꯦꯛꯁꯦ ꯀꯛꯎꯔꯒ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅꯦ. ꯑꯐꯕ ꯃꯦꯃꯣꯔꯤ ꯑꯣꯏꯔꯗꯤ ꯐꯩ. ꯀꯞꯀꯗꯧꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯤꯗꯤ ꯍꯧꯅꯗꯦꯗꯅ. ꯄꯥꯝꯃꯨꯏ ꯍꯥꯏꯕ. ꯑꯩꯅ ꯀꯛꯑꯁꯨ ꯌꯥꯏ ꯅꯪꯅ ꯇꯜꯂꯒꯁꯨ. ꯅꯪ ꯀꯦꯊꯣꯏꯔꯣ? ꯀꯦꯊꯣꯏ ꯊꯥꯕ ꯀꯦꯛ ꯀꯛꯀꯦ ꯍꯥꯏꯁꯦ? ꯅꯪ ꯀꯦꯊꯣꯏꯔꯕ? ꯃꯔꯩꯁꯦ. ꯍꯣꯏꯁꯦ ꯐꯔꯦ ꯑꯁꯤꯅꯁꯨ. ꯃꯇꯤꯛ ꯆꯥꯔꯕꯅꯦ. ꯑꯗꯨ ꯂꯥꯛꯑꯣ ꯃꯈꯥꯗ ꯀꯨꯝꯃꯁꯦ. ꯕꯕꯥꯁꯨ ꯏꯃꯥꯁꯨ ꯀꯦꯛ ꯀꯛꯑꯁꯦꯅ ꯍꯥꯏꯔꯝꯕꯅꯦ. ꯑꯅꯤꯗ ꯀꯨꯝꯃꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯤꯡꯖꯦꯜꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯏ. ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯔꯣꯏꯗ꯭ꯔꯣ? ꯐꯣꯟ ꯈꯤꯡꯉꯤꯁꯤ ꯇꯥꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯕꯦꯝ. ꯍꯥꯎ. ꯇꯥꯏꯌꯦ. ꯑꯊꯣꯏꯗꯣ ꯏꯟꯁꯥꯡ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤꯅꯦ. ꯍꯣꯏ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯑꯦ. ꯅꯄꯥꯅꯁꯨ ꯀꯩꯅꯣ ꯍꯥꯏꯔꯝꯕꯅꯤ. ꯍꯪꯅꯔꯣ. ꯑꯩ ꯗꯨꯀꯥꯟ ꯐꯥꯎꯕꯗ ꯊꯣꯛꯎꯈꯤꯒꯦ. ꯍꯣꯏ. ꯕꯤꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯋꯥꯉꯝꯒꯤ ꯅꯝꯕꯔꯗꯨꯗ ꯆꯪꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯏ. ꯗꯥ ꯋꯥꯉꯝ. ꯊꯕꯛ ꯇꯧꯔꯤꯕꯣ? ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯨꯕꯩꯅꯦ. ꯌꯨꯝ ꯌꯧꯔꯕꯣ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯀꯩꯗꯧꯔꯝꯃꯤꯅꯣ? ꯃꯊꯛꯇ ꯀꯥꯈꯠꯂꯤꯌꯦ. ꯑꯗꯣ ꯗꯥ ꯋꯥꯉꯝ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ. ꯍꯪꯉꯣ. ꯉꯁꯥꯏ ꯀꯦꯛꯇ ꯊꯥꯕ ꯃꯤꯡꯗꯣ ꯑꯗꯨ ꯀꯩꯗꯧꯔꯕ? ꯀꯃꯥꯏꯅꯅꯣꯗꯣ ꯁꯨꯝ ꯈꯪꯅꯤꯡꯕ. ꯑꯗꯨꯒꯤꯔꯕ ꯉꯁꯥꯏ ꯄꯤ ꯃꯇꯠ ꯑꯃꯒ ꯇꯥꯔꯛꯀꯦ ꯇꯧꯔꯤꯗꯣ? ꯃꯤꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ. ꯋꯥꯉꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠꯇꯨꯅ ꯃꯁꯝꯗꯣ ꯍꯥꯏꯐꯦꯠ ꯍꯨꯒꯠꯂꯤ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯈꯪꯗꯦ. ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ. ꯀꯗꯣꯝꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯣ? ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯋꯥꯉꯥꯡ ꯅꯤꯡꯁꯤꯡꯉꯨꯕ ꯃꯤꯀꯨꯞꯇ ꯃꯤꯡꯗꯣ ꯆꯤꯟꯋꯥꯜꯗ ꯃꯇꯣꯝꯗ ꯁꯣꯟꯖꯔꯛꯏ. ꯉꯛꯏꯀꯣ ꯅꯨꯡꯁꯤꯕꯁꯦ. ꯑꯩꯁꯦ ꯏꯇꯣꯞ ꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯕꯗꯧꯅ ꯇꯧꯔꯦ. ꯗꯥ ꯋꯥꯉꯝ ꯑꯩ ꯀꯩ ꯍꯥꯏꯌꯨꯒꯦ? ꯂꯤꯡꯖꯦꯜ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯑꯩ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯥꯝꯃꯦ. ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝꯁꯦ ꯀꯩꯅꯣ ꯗꯥ ꯋꯥꯉꯝ? ꯑꯩ ꯈꯪꯉꯦ. ꯑꯩ ꯄꯨꯝꯅꯃꯛ ꯑꯦꯛꯁꯦꯞ ꯇꯧꯔꯕꯅꯦ. ꯋꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯁꯥꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯒꯦ ꯈꯟꯒꯅꯨ. ꯇꯤꯡꯈꯪꯅ ꯀꯥꯟꯗ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯕꯒꯨꯝ ꯅꯨꯡꯁꯤꯕꯁꯨ ꯅꯨꯡꯁꯤꯕꯅ ꯂꯥꯛꯁꯤꯟꯒꯗꯧꯕꯅꯦ. ꯑꯩꯒꯤꯁꯨ ꯆꯥꯟꯁ ꯑꯃꯇꯗꯤ ꯄꯤꯕꯤꯌꯣ. ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯦ. ꯃꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕ ꯑꯣꯔ ꯇꯟꯕ ꯐꯥꯎꯔꯕꯗꯤ ꯑꯣꯀꯦ, I will accept my defeat. ꯃꯇꯨꯡ ꯅꯉꯣꯟꯗ ꯌꯦꯠꯂꯣꯏ. I promise. But give me one chance. ꯗꯥ ꯋꯥꯉꯝꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯈꯟꯕꯤꯕ ꯑꯩ ꯈꯪꯉꯦ. ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ. ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒꯦ ꯈꯟꯅ ꯅꯨꯡꯁꯤꯈꯤꯕꯅꯦ ꯂꯤꯡꯖꯦꯜ. ꯀꯔꯤꯒꯨꯝꯕ ꯈꯦꯟꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯣꯏꯔꯛꯄ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ? ꯀꯩꯕꯨꯅꯣ ꯈꯦꯟꯅꯗꯣꯏꯁꯦ? ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯣꯏꯒꯗꯣꯏꯔꯥ? ꯆꯠꯅꯕꯤꯒꯤ ꯄꯜ, ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ. ꯂꯦꯞꯇꯧꯕ ꯂꯦꯞꯄꯗꯤ ꯌꯥꯗ꯭ꯔꯤꯕꯣ? ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯐꯝꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯥꯡ ꯌꯥꯎꯕꯅꯦ. ꯑꯩꯒꯤ ꯂꯥꯏꯐꯅꯤ, ꯑꯩꯒꯤ ꯗꯤꯁꯤꯖꯟꯅꯤ. ꯑꯩꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯈꯟꯖꯕꯅꯦ. ꯃꯁꯤꯗ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯏꯟꯚꯣꯜቭ ꯇꯧꯕꯒꯤ ꯀꯩ ꯗꯔꯀꯥꯔ ꯇꯥꯒꯦꯅꯦ? ꯃꯤ ꯈꯨꯗꯤꯡꯃꯛ 100% ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏ. ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯂꯩꯅꯒꯗꯧꯕꯅꯦ.
Ahan oiriba moisu penthokpa higadawbani. Aikhoisune khitang sacrifice tawraga makhoigi wasu taba dabani ne. Adu natradi kamai laiminagane. Wangamna haribadu chummi. Matam amada henthoibagi mafamdagi taningkhiba wahaisingdu ngasi wangamgi mafamdagi di tarari. Ani si kayada khenakhraba haiduna madom khanjaki. Wangamna makha tarai. Yam luna khanjinganu Lingjel. Luna khalladi problem orakpane. Laina khanba tamsise. Khangdi dawangam. Dawangam ko bari sanabase wakhal miyam khallale. Yam henjinadi khanganu ko phate. Ado wase amarom chatkre. Kaigumba loinaraba matung pelaktradi kamdawba. Wase anira khalandawre. Hawjikta luna khanjingum sahari maktada. Lingjel duma khol thokna nokthorai. Yare ana lawrage ko. Yengase kona complain tarakpadi yaroi ko. Okay miss. Tasingna Lingjel henthoibadagi taba fangkhidraba taningba wahai kaya maong kaya ama wangamgi mafamdagi fangi. Magi apamba khuding oihaningba khuding wangamna pangthori. Adumakna ma atienba matamdoda wangamda hena sujingsinkhibani. Wangam sumana oihaningkhiba nungsibadu Lingjelgi mafamdagi fangzaki. Anidugi matau uraga mipum khudingmakna sonaki. Kalaknabasu fauki. Adubu nungsiba kauba magi nungsi mayayna chitna punkhibana taibang kanagi chirol napada jangkhidre. Wanglen mapanda gari singdoktuna lairambani. Manaw nupa thorakpada ubada hairei. Ngalida. Wangam beg to semna khomai. Mi pick up tarodoine thabak khara su laihori. Handak pause kai kaino khara tai chumbro. Chumhalase tamo. Office tokti ohenganu ko. Oza khai pothafam oijarine adugumba ngangnaraga natradi kaide chaba tumdoino tamo. Ai thoe tamo. Itaima ai chalokhige. Wangang si yenguko masi kainom tawrene handakse. Radhina marak thatladuna amukta naraga nganguge hairu kaino. Hai yaude yawi masina marol ama. Tamoni yauridi angangna nupi koiraga kaidawrage office to ohenganoi. Nate kari ehenba thabak tawrage banaw bana. Haifam thoktro oza khai nimbung hainara ine office ta. Nakhoi oza khai dubu pakhang oirakte haibro. Leisabi oiraktabro. Mathau leitadana ngangini. Tamoda yaubiruno. Adubudi phatababudi nateda. Nupi machadu su phabani. Masaka su phajai. Mi pharaga loire aigidi. Imong mot chana dobado adu pami. Hoida nanawni pana thawai tajana khanjabani na soiramoise. Adu chak to thiro. Ai irujaraga changage. Storm da wangam Lingjel hoigi gate taki khajik chakhatlaga khami. Lingjel thorakpa ngairi. Kadom da gino khangde. Bidudu wangam na lairiba adom da prap changsilai aduga. Ibungo, CJC amta yengone. Anuksu yaudre tawrise. Wangam chedo lauraduna yengi. Aduga kai no haigadaba khaido hairi. Yarani. Siwaradi pharedana. Kadaidagi mitka udre men manamta tadre tawrise. System sesu pura on khrabani na ngawrine. Ado ibungo bo swaidagi ro. Nate babong, ai imanabi ma pick up lakpani. Phare. Nangai ho khoko dudi. Bidu su chatkre. Wangam tumina fammi. Pungdo yenge haiduna phone do lauthorakke hek tawbaga Lingjel na. Aikhoi baga kai waino chithanari dubo. Wangam mamai do haifet laithorei aduga. Chalasira. Mina hangbadu khomunu ko. Phajana tawda baine. Signature tawfam da takhibani. Noi swaidagi ahallo. Babane. Kai no ne. Nahan ubaduga mansumana dana. Lingjel nokmi yengduna lei. Khangreda. Family photo ma tharo. Nadradi beras oi kanarani tawrise. Lao chalase. Asumna anido department yauri. Wangam magi kada jangkhre. Lingjel na makhoi ki class tamna lakpani. Lambi da Salini ga thingnei. Belated happy birthday Lingjel. Ngasi ka khangi adana wish thankre ko. Thank you. Kaisu kai dia je. Lingjel wangam ga lakpa natro. Hoi magi kada lehori je. Ado madu phajana loinabiyu ko. Lingjel Salini gi wadu da marau leiramna nokfit tawrei. Oidaba khadrakse yadabane. Adu khangna loino ko. Khangi da je.
ꯗꯥꯋꯥꯉꯝꯒ ꯂꯣꯏꯅꯔꯛꯏꯁꯦ ꯊꯥ 3 ꯃꯨꯛ ꯍꯥꯏꯔꯛꯇꯧꯔꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯃꯤꯅꯝꯒꯦ ꯈꯜꯂꯨꯗꯦ ꯀꯩꯗꯧꯕꯩꯁꯨ ꯃꯤꯅꯝꯗꯣꯏꯅꯣ ꯇꯥꯡꯅ ꯐꯪꯖꯈꯤꯕ ꯅꯨꯡꯁꯤꯕꯅꯦ ꯃꯥꯡꯒꯦ ꯇꯧꯔꯨꯔꯕ ꯅꯨꯡꯁꯤꯕꯗꯣ ꯗꯥꯋꯥꯉꯝꯒꯤ ꯅꯨꯡꯁꯤꯕꯅ ꯂꯥꯛꯁꯤꯟꯈꯤꯕꯅꯦ ꯃꯗꯨꯗ ꯑꯩꯅ ꯋꯥꯈꯜ ꯐꯩꯔꯨꯔꯗꯤ ꯑꯩꯁꯤꯕꯨ ꯀꯩꯅꯣ ꯋꯥꯈꯜ ꯊꯦꯟꯕꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯁꯥꯂꯤꯅꯤ ꯏꯀꯥꯏꯔꯞ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯂꯛꯏ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤꯁꯤꯁꯨ ꯁꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯨꯃꯥꯏꯅ ꯅꯉꯣꯟꯗ ꯁꯣꯏꯒꯗ꯭ꯔꯅ ꯍꯥꯏꯔꯤꯅꯤ ꯍꯣꯏ ꯆꯦ ꯑꯗꯣ ꯋꯥꯈꯜꯂꯣꯟ ꯈꯦꯟꯅꯕꯅꯤꯅ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯠ ꯄꯠ ꯀꯛꯂꯒ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ ꯁꯥꯂꯤꯅꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯅꯤꯡꯉꯨꯗ꯭ꯔꯦ ꯋꯥꯗꯣ ꯁꯝꯖꯤꯜꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯅꯪꯁꯨ ꯆꯪꯉꯣꯀꯣ ꯂꯩꯍꯧꯔꯦ ꯆꯦ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤ ꯇꯤꯀꯦꯠ ꯀꯛꯑꯕ ꯅꯠꯇ꯭ꯔꯣ ꯇꯥꯡ 3ꯗ ꯀꯛꯑꯦ ꯅꯃꯥꯟꯅꯕꯈꯩꯒ ꯄꯨꯟꯅ ꯊꯣꯔꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯍꯛꯆꯥꯡꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯅꯍꯥꯟ ꯍꯥꯀꯠꯆꯩ ꯍꯥꯏꯕꯗꯨꯗꯤ ꯍꯤꯗꯥꯛ ꯍꯥꯞꯄꯗꯒꯤ ꯐꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯧꯔꯛꯑꯒꯦ ꯊꯝꯃꯣ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯂꯗꯨꯅ ꯑꯦꯟꯊꯣꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯣꯔꯦꯟꯗꯤ ꯃꯣꯜ ꯐꯥꯎꯕꯗ ꯊꯣꯛꯎꯁꯤꯗꯅ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯦ ꯅꯪ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯏꯃꯥꯒ ꯏꯆꯟꯒꯒꯤ ꯐꯤꯔꯣꯜ ꯈꯔ ꯌꯦꯡꯁꯤꯔꯅ ꯇꯧꯕꯅꯦ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯗꯣ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯕ ꯍꯥꯏꯔꯛꯑꯔꯣꯏꯗ ꯍꯥꯏꯔꯛꯇꯕꯅꯁꯨ ꯐꯔꯦ ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯕꯖꯥꯠꯂꯣ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯕꯁꯨ ꯆꯨꯝꯍꯟꯅꯤꯡꯉꯦ ꯑꯩ ꯃꯥꯅ ꯍꯣꯡꯕꯗꯣ ꯄꯥꯝꯃꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯨꯞ ꯑꯣꯟ ꯇꯧꯕ ꯉꯝꯃꯣꯏ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ ꯀꯥꯏꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯁꯨꯅꯦ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛꯅꯤ ꯉꯁꯤ ꯊꯣꯛꯏꯕꯁꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯥꯖꯗꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯚꯥꯏ ꯅꯨꯄꯤꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯁꯤꯗꯤ ꯅꯨꯄꯥꯗꯁꯨ ꯉꯝꯃꯕ ꯂꯩꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯀꯟꯁꯤꯜꯂꯒ ꯍꯣꯡꯕ ꯉꯝꯈ꯭ꯔꯤꯕꯁꯦ ꯃꯁꯥꯗ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟꯇꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤꯀꯣ ꯃꯗꯨ ꯑꯩ ꯌꯥꯅꯤꯡꯗꯦꯗ ꯄꯤꯈ꯭ꯔꯤꯕ ꯀꯃꯤꯠꯃꯦꯟꯗꯣ ꯉꯥꯛꯄ ꯉꯝꯈꯤꯗꯕꯒꯤ ꯃꯁꯥꯗ ꯒꯤꯜ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯥ ꯍꯪꯅꯤꯡꯉꯤ ꯏꯍꯦ ꯃꯔꯤꯗꯣ ꯊꯗꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯀꯃꯤꯠꯃꯦꯟꯒꯤ ꯃꯔꯤꯗꯨꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨ ꯌꯥꯗꯦꯗ ꯉꯥꯏꯈꯣꯅꯦ ꯀꯔꯤ ꯇꯧꯕꯩꯅꯣ ꯒꯤꯜ ꯐꯥꯎꯗꯣꯏꯁꯦ ꯅꯁꯥ ꯌꯥꯅꯔꯒ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯅꯤ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯅꯔꯥ ꯂꯩꯕꯤ ꯇꯥꯏꯞꯇ ꯈꯟꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯂꯧꯈ꯭ꯔꯤꯕ ꯗꯤꯁꯤꯖꯟꯗꯣ ꯏꯁꯥꯅ ꯌꯥꯅꯤꯡꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯣꯏꯗꯕꯒꯤꯅꯦ ꯍꯥꯏꯁꯤꯔꯥ ꯆꯩꯅꯤꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯀꯅꯨꯗ ꯏꯁꯥꯅ ꯌꯥꯅꯤꯡꯅ ꯂꯧꯕ ꯅꯠꯇꯕ ꯑꯩ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯗꯨꯕꯣ ꯌꯥꯅꯤꯡꯗꯕ ꯗꯤꯁꯤꯖꯟꯗꯣ ꯀꯅꯥꯅ ꯂꯧ ꯍꯥꯏꯒꯦ ꯐꯤꯕꯝꯅ ꯃꯇꯥꯡꯅ ꯑꯣꯏꯍꯟꯈꯤꯕꯅꯦ ꯅꯪꯅ ꯅꯇꯤꯡ ꯐꯨꯗꯣꯛꯄ ꯉꯝꯖꯗ꯭ꯔꯒ ꯄꯛꯇꯦꯀꯣ ꯅꯪ ꯑꯣꯏꯅ ꯏ ꯀꯥꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯁꯦ ꯅꯪꯉꯣꯟꯗ ꯊꯣꯛꯑꯒ ꯈꯪꯗꯧꯕꯅꯦ ꯅꯪꯗꯤ ꯑꯣꯏ ꯈꯔ ꯆꯪꯉꯤꯅ ꯐꯅ ꯐꯤꯕꯝ ꯕꯦꯔꯥ ꯀꯥꯔꯁꯨ ꯗꯤꯁꯤꯖꯟ ꯍꯥꯏꯁꯤꯗꯤ ꯗꯤꯁꯤꯖꯟꯅꯤ ꯂꯧꯈ꯭ꯔꯤꯕꯗꯣ ꯂꯣꯏꯔꯕꯅꯤ ꯃꯗꯨ ꯍꯜꯂꯒ ꯅꯩꯅꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯅꯪ ꯅꯁꯥꯁꯦ ꯏꯟꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯇ ꯌꯣꯝꯃꯦ ꯀꯧꯕ꯭ꯔꯨꯗ ꯄꯨꯈꯠꯂꯒ ꯏꯔꯨꯖꯕꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯀꯧꯕ꯭ꯔꯨ ꯀꯥꯎꯁꯦ ꯍꯥꯏꯒꯨꯝꯗꯅ ꯊꯣꯛ ꯍꯦꯛ ꯏꯟꯊꯨꯔꯒ ꯊꯅꯝꯃꯕ ꯃꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯉꯣ ꯑꯩꯈꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯈꯤꯒꯦ ꯑꯦꯟꯊꯣꯅꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯁꯨ ꯅꯣꯛꯂꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯥꯡ 8 ꯌꯧꯔꯛꯂꯦ ꯍꯦꯟꯊꯣꯏꯕ ꯃꯌꯨꯝ ꯌꯧꯔꯦ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯂꯩꯔꯛꯄ ꯄꯣꯠꯈꯩꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯈꯣꯡꯎꯞꯇ ꯂꯧꯊꯣꯛꯇꯨꯅ ꯐꯨꯔꯤꯠꯀꯤ ꯕꯇꯟꯗꯣ ꯊꯥꯗꯣꯛꯄ ꯍꯦꯛ ꯍꯧꯕꯒ ꯍꯦꯟꯁꯅꯥ ꯄꯥꯏꯁꯤꯜꯂꯛꯏ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯑꯁꯤ ꯆꯦꯈꯥꯎ ꯑꯃꯨꯕꯗ ꯌꯥꯎꯔꯤꯁꯤꯅꯦ ꯗꯗꯥ ꯋꯥꯡꯃ ꯇꯝꯕꯤꯌꯨꯔꯥ ꯀꯩꯅꯣ ꯅꯍꯥꯟ ꯆꯦꯂꯤꯡꯖꯦꯜꯗꯣ ꯏꯃꯥꯅ ꯍꯪꯉꯛꯏꯕ ꯍꯦꯟꯊꯣꯏꯕ ꯃꯆꯟꯗ ꯐꯂꯞꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩ ꯍꯥꯏꯔꯨꯏꯅꯣ ꯑꯩꯅ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯃꯤ ꯈꯣꯠꯂꯦꯅ ꯇꯝꯕ ꯑꯗꯒꯤ ꯗꯗꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯔꯨꯕꯅꯦ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯅꯍꯥꯟꯁꯦ ꯅꯣꯏ ꯑꯅꯤ ꯄꯥꯎꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯅ ꯍꯪꯉꯛꯏꯕ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯠꯂꯣ ꯆꯥꯛ ꯂꯥꯝꯃꯦ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯕꯤꯔꯒ ꯇꯣꯛꯆꯧꯅ ꯍꯨꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈꯤ ꯍꯦꯟꯊꯣꯏꯕ ꯋꯥꯈꯜ ꯇꯧꯔꯤ ꯃꯆꯟꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯃꯃꯥꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯈꯤ ꯍꯟꯗꯛꯅ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯄꯨꯔꯛꯂꯤꯕ ꯆꯤꯔꯣꯜ ꯋꯥꯍꯩ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯨ ꯄꯨꯕ ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯍꯩ ꯃꯥꯒꯤ ꯀꯨꯌꯣꯝꯅꯨꯡꯗ ꯇꯤꯡꯈꯪꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯤꯕ꯭ꯔꯥ